State ASIGI ANA-LAYENG da ACHOUBA THOUDANG LOURIBA Jnims Hospital Ichao Asina Maram Oiraga Khuntak-Lanshire NGASI Jnims ke camp office ama Hotel IMPHAL da HANGDOK-KHRE Hospital ASIGI equipment khara Ichao Asina amang ata thokalamba yai hairi Jnims Hospital Khuntak-Lanshire ga chap manana leire haibasing ngasi TOMTV senior staff reporter Sogaizam Gyanen amasung video journalist Laishram Ibungona Jnims ke fibam yeksin bachat pada khanglak kibni TOMTV na hospital ASIGI fibam Yengsin Bachatpa Aduda Hospital ASIGI Emergency Service OPD ICU amadi tongan ba ward ke block sing solo lagaleramba thengnaraki Institute ASIGI Yanglin Saru Oiriba Administration Block Manu Hauzik Makki oina ising thumsin trabasu block ASIGI akoibadi ising ka hena thumnagaleri Jnims ke campus manung Khuntak-Lanshire ga pangkak oirabasu Jnims ke doctor amasung nurse kharadi quarter single hairi haukiba tang amagi angan ba ayuktagi Jnims ke campus ising thumsin ba haurakpadagi hospital asida layeng chatharamba anaba khudingmak arambai tengol amadi atopa agency singna hondoraklaba matung RIMS hospital transfer tokibani anaba sing aduge marakta ventilator thazinduna ICU da leiba anaba sing su yaukibani Ichao Asina Jnims ke power supply kakibadagi miyamna donate torapa ising su RIMS ta transfer tobulekre Loinana Institute asida medical amadi dental tamba mahiri singsu masa masagi hostel thadok naduna safagada ba mafomda leina krabani TOMTV na hospital ge fibam yengba chatpa duda Jnims ke director Dr. Longjam Usarani su SDRF ki hi amada ma ki quarter thadok tuna thorok pating nakhi ngaihak unabagi tanja adu lauraga TOMTV na hangba wahang amagi pakum piraduna Dr. Usarani na hai hauzik fawgi oina Jnims ke fibam asida ahomba amata lekte mahak masamak Jnims ki campus manung leiba quarter amada leibani adubu fibam charak tabadagi Jnims ki campus thadopani hauzik oiriba fibam asida Jnims na hiram amatada ANA-LAYENG gi service piba ngambagi othokpa leitri patient care office work amade mahairui singa mari leina ba pumnamak Ichao Maram Oiraga karigumba amata pangthokpa yatre Hospital ASIGI X-ray machine thamba room ising na thumjin kre haibki report phangi atei atopa equipment sing ising thumjin ba leibra haibidasu athubada khangdokna ba honagani hainasu mahakna phongdoki mahakna makata na hai Jnims ki campus manung ising thumjin le haiduna su hospital ASIGI mathau taba thabak thoram singdi pangthok taba yade madugi dama ngasi dege hotel IMPHAL da camp office ama hangdokle mathau taba pumnamak office asida tathok ta sing tawraga makata na thabak tongna ba honagani Nongna hangliba camp office asina numit khudingi Ichao gi fibam yengsinbaga loina fibam aduda kari khongthang paikhatpa yagadage haibadu khanagani hauziki fibam asida mahausagum service piba yakhiroi isik hek hantakibaga athubada ANA-LAYENG gi thabak sing paikhatnaba honagani planning ama yaudabadi mahausagum thabak tawbada khudong chadaba leigadaba maramna camp office asisu tangai phadana hangdokpani aikoigi ahanba khongthangdi ising hek hantakibaga sengdopagi thabak chathabani madugi matung hospital asigi equipment sing yadaba yaubra haibadu yengsinkani makha tarakpada patient care service amasong mahai masen tamnabagi thorang paikhatkani haina Dr. Longjam Usarani na TOMTV da makhatana phongdorakhi Situation ji thoidong na change tawdri adum lupaga lairi karigumba phibam da akhoi gi service piba yabagi oithokpadu laitre matang kya kuin changani na singbado akhoi numi khudingi sigi ising jina receipt tawrakpagi sang yengaga akhoi numi khudingi akhoi office ma hangani camp office ma mafam du da akhoi numi khudingi meeting ji tawraga haidi akhoi gi medical superintendent lairi dagi facility manager na singba lairi akhoi na plan nama work out tawraga Kiam thuina yari bangai thuna patient service sanjanaba adugi plan ro akhoi hojik tai tawba horani tungi plan tawdaba yadabani na ba ko akhoi myam khanarani aduga akhoi gi daka leiba poching do akhoi thadok jarakani ahan ba khongthang oina tawdoi si number 1 da sengdok sadok pagi pot ama lani ko aduga any machine gumba damage tawramba kholamba adu orga di thuna repair tawra service for example x-ray machine ji yaram dren khalo do di immediately keno tawna na ba hotna gani adu maina akhoi gi damage do kyam leire haibadu assessment ama khangaba kanda adugi steps sing du yamna thuna lokhalaga patient service ta adagi as well as education medical education da su chok da na khonthang sing do lakhot ke na khali